Film amagi mapung maray phanaba honarapda script amasung screenplay hairibasina pambi amagi mara oina kogi mau mara oina hori mara tadraba maru kandraba pambi adu mahusana mapung phaba pambi ni haibadi hainadi film hiram kayada sizinaba upay oina launay aduga ayamba matamda film haibase kogi entertainment gi oiba port oina launarei entertainment gi wafam lakudadi phajabagi padam je kadaidagi ongadagi haiba wafam silai wahangdi phajaba film haibasi kadai bu kawgadagi haibasini masi asamba amasung arai wahang amadi natte kogi laina tarabasu masigi pakhumdi arai banate maramdi film ama puthokpa haibasi teamwork ni film ama puthokna ba hotnabada yauriba khudingmakna mana paiduba thaba adu mapung phana pangthoklaba matamdata film ama phajan ba haibasi oithokadoribani adubu madu phawada tasengna mai paklaba film ama haibadu oirabara haibasi su wahangse suma oiduna ta lakibani film number hoba matamdagi kogi clay paibadudagi horaga post production gi aroiba misaktu phawada magi thodang sumna launadregadi phajaba film ama ohinba ngamdi adubu magi manadaba thodang sing launakhrabassu phajaba film ama ohinge hairabadi ahanbada sangba khwaidagi maroiba poti afaba script ni karigumba matamda wari gi paring ama yaudana yengbadadi yamna nungai film thengnadabdi natte thengnei adugumba film di taina thopada nattana film adu tasingmagi phajaba film amara haibasi wahang phawa tangari aduna wahang hangingai oiba wafam asima nathaiduna thamkhraga phajaba film ama puthoke hairabadi ahanbada phajaba script ama yaudaba yade haibasimangti pumnamakna yanaba wafamni aduna di malengi thakta classic or film kaya nainabada adugumba film sing adu puthokna hotnabada sahi kaya sangna script amasung screenplay inaba hotna kibagi wari ekhoina thengnagani ingumja lising wa zamapan yangkhai amasung humbugi sahi singda puthokhiba akogi Hollywood ki maming lerba film sing namnaba hotnabada sahi kaya sangna script amasung screenplay inaba hotnabada matam sangkhibagi wari lei phajaba script laitana phajaba film puthokani hotnabadi arembada matam pangal amasung sel manganba oina thokani aduna film ama namdrengai gi mamangda namgadol film adugi script aduga loinaba screenplay amasung dialogue adu section na yengba tangai phadi matang asida film script haibasi karino script screenplay haibasi na karino haibasi khangminaba ekhoi tangai phadabra haina khalle script haibasi ekhoina film ama yengbada masida kogi mami oina uriba wari paring adu oirakringaida aiba ama oina leiba wari adubune adugumba wari paring adubu matang naiba matang amadagi amada angambada ising senthakibagum apanba yaudana amasung ayengba singda tanthaba pohondana yenghanba ngamlabadi chaurangni script ni haina launai haiba script aduda mapangan kanba character wari duna pamliba paring ningthijana phongdokpa ngambaga loinana conflict amasung madugi resolution adu ekhoina ningthijana piba ngamba tai script haibasi chaurangni makhal ahum thokna asumag yengba yai madudi feature film gi script short film gi script amasung documentary film script ni script writers ne ibada leiba film gi makhal singa sigi matungina thoidokpa mawong da khaidok tuna inari adubu phajawa wari ama leiraga madubu film ni irai laina hekta kogi namba haiba adigi natraga onthokpa haibasidi yaba nate asumna leiraba wari singa du screenplay writers sinna film namba yanaba aikoina kogi analysis tawi aduga masi develop tawi maduda wari na demand tawriba pamliba matang thawda wathok singa adubu matang masung matam khaidok tuna madu karma mafamda haibadi indoor da natraga outdoor da leigadagi haibigi matangda natraga nomagi manungda karma matamda thokadoribano haibadu ningthijana script tuna takadoribani karigumbada oheningliba matang adu sketch tawduna puthokduna kogi cameraman na hotnabaso khoina sumak thengnei Hollywood ki film sing akogi
Kasaba Zavatini screenplay over Bicycle Thieves 1948 Putokiba Aduga Joseph L. Melton's screenplay Eva All About Eve Lawrence Havengi Bo Goldman screenplay Eva One Flew Over the Cuckoo's Nest Hariba 1975 the Ijiba Hujita Sunga Sayozarazen of a Nikiba Sindler list Nataga Hainun Haiba films in a say adapted the Nataga original screenplay the Oscar Pangbata Natana Quiding Phajaba screenplay sing Haina Lonely Lakota film Karasin Natana Ataka Yamasu lady Masligi Queen Ainangasi or Nakarang Lakosavani. Asung the film Magi Mapung Mare Panaba, Honor of the script Amasung screenplay Haidi Basina, Pambi Amagi Mara Oina, Kogi Mau, Mara Oina Hori, Marata, Dava Maru, Kandrava Pambi, Domahusana, Mapung Paba Pambini Haibadi Hainadi, Matang as the script Amasung screenplay, Matang, Kanana Koda, Taduk Navayada, Amadi dialogue Haibasisuni. Film give Wadi, Horakai to get Equina, film Haibasi, Aring Mamini Haibasi, Kanaduna Lai. Film da, Queen Mammy Sin no Wadi Liduna Lai, Aduna, dialogue Haibasi, Horakodiki Hona, Okogi, Asimba characters in Ngang Haliba Adu, Masagi, Asimba Tamugiwana Te, script the Gilakoni, Amorum the Haidagana, Akogi, characters in Na, Masagi, Natabami number Punsi Magiwadi Lidibani, Hainaba Hainari. Aduga, Kanago Makarna di script Amasung screenplay na film gi Hatsang Wiraga, dialogue na film gi Tawai Hainabasu, like the Vanati, lay. Tasing Mamaksu, Phajaba dialogue Musung, dialogue Adu in Tizana delivery to Draba film Adudi, Ayang Basina Pamna Basuali, Aduna, Kanago filmmaker singna, film the dialogue is Sarukwal Halabadi, Maduna film gi Magun, Hantali Haina Kanbasu, Yauda Vanati. Matangas like dialogue na film da kari maru ba thodang lawribagi haibasisu yengba yaye na khalli film da amasung drama da dialogue haibasigi haibasimi ani atraga ani dagi henba na ngangna ba wani dialogue ki maru ba thodang di wari bu mangmam da puraga satpaga loinana characters singi masak takpada makhoina kari khalliba kari tawge khalliba takpaga loinana plot amasung character ani bu puraga satli masida natana character amaga gi marakta khenaba tai cinema gi dialogue na khoi gi wangang sangang da khoi gi punsi mahingda amasung isa gi nat culture si khoi gi khanna ba hotna ba da saung ithil pi lising wa samapan kunthra gi angan ba sarukta film da dialogue sijinna ba horak pa dagi film da anawa wari anawa sensibility amasung lol gi anawa sanging ama taw ba horaki matam aswai gi horaga karamba wahiwata sijinna ba aduga karamba wari wahi watana sizinaba yadaba haibasisu sanaba horaki haiba makyai aduna film amabu phajannaba hotnabada script changi phajaba script changi haibasigi mapung thana kogi script sing adubu screenplay amasung mapung oiba dialogue haibasi yamna maru oi matanga sin ningsingba yaba wafam amdi yamna tangna film khara da dialogue yaudaba film puthoknabagi wafam soi khoina thengnadaba natte dialogue young the Lord season abada, quick Charlie said when the film sing, Laurel and Hadri film sing, a quick boo, no I at Taiwan Panam the Puraga Satli, Lona South Indiagi, dialogue young of a film the Hidaga, quick Puspa, my bang Putori, dialogue young of a silent Matadu, dialogue young the Hiduna so silent Iragi film sing, a quina, Cantopoyada of a Posama or in a lady. Film put up with the sang libasi, Mamanga so high jagre, a hand by the script ni. Script Hana late in the film number of hot never deep pandem yaudaba, film put up no hot never ni highway, Aduna, film number singer, Mamanga di Hona, script ki, Lama de yaudaba, why amata su stays the Mapung Pana Putorak de Haidana, Hainari, Masigi Madam Haibabu, Phajaba film highway, Phazakra script amabu, Namlaga, a himbo in a Putorak Patuni. Film put talk about the script habits in a quite a sing ba a sang the Bayada, Amasu or Ibani Adubu. No so long will I waxing the Maru Oina, Hollywood studio singer, digital effector, actor, da, Amadi accents in the bomb of high and bada, Kargilam Zentanabada, $1 kaya, Sangan Matabda, script Ama Iba, the Sang University, CA Karaga Kolom, Karagatani.
dollar khargi wani masi India ki film sing dasuni aduga aikoi gi lamda masi ki film sing gi script asi maming level writer khargi oina senthok lambi oiraba su writer sing gi pothok sing mamal khambi ba wali aduga afaba writer gi script sing je producer ayambana aikoi gi film mama sengot na ba khotna da gi mami tari masida sauna hangba madi leiri Phajaba film ki horak phamji ahan ba su haijagare phajaba script ni haidabani na thawai gi hak thawai na hakchang manungda changlaga ahingba ma oina thorakpagum amasung mi aduna uthorakpa saktam lamcha sajat phajaba mathongna maringjen pumnamakna afaba mini hainabagum afaba script amada yawriba masal pumnamak adu mapung phana utpangamba adugana afaba film amuksu oigadoribani Phajaba wari ki horak phamdi inspiration amasung research ni aduga nanggadoriba film gi pandamgi matangda film adu Aku utpa khakta da yimpham oiduna puthokadabara natraga putholiba mi aduna film haibasi kaithel da miyamna pamnahangadaba yonbada sitgadaba sendong legadaba film oina puthokadoribra haibasi di hanana khangba changi sendong leina yonba yanaba puthorakpa film sing ayambana ayengbasingi apamana mangda thamlaga madugidama design tawraga puthorakpana ayamba matamda laina akogi sel hanjinaba Sendong leba film ama oina bahot na ba film sendong leba film na ayam oiri aduga amaronda art film na traga good film haina ba film singna kaithel dadi sele mangna commercially mighty ba phangba asidi aikuda teng toina thengnar ba wafam ni adubu asiguma phaba film lamdam amagi masak tak liba film sing asi akoi social issue da base tauba matam gi oina mihun hulba film sing asidi Siguma film sing asidi state ki natraga national ki natraga international ki arena da mana lawba film sing na ayamba oiri masi ayamba film sing da koi documentary film sing sina ayamba oiri aduga film puthokadoriba aduna sel tanaba puthokliba natraga mahi masing tambada sizinnagadoribra natraga film ama tambada changba akoi khangdabada ki oigadoribra haibasi jo koi khanaba changi matang sina nungai wafam amadi Aiba mi ama oira bhawada masana experience tawdiba thawdo amada khut tharaga hektama script oigadara afaba script oigadara haibasini khudam oina nungsiba siba phajaba naitum tana hingba punsi natraga akiem phata nungai ni hingba punsi haiba punsi se amukta thengnadriba mi amana masigumagi maramda irabadi madu ihu hoba thawai yawdaba wari oigani haibasini film haibasimaktabu Asing madu puthokpani utpani aduna miyoibagi punsida thengnariba asingba fake sing adu tasing na puthoktuna ayengba singa thamogi mari ama thamnaba hotnaba si tangai phade film script ki matangda palakpada India da puthoknariba film singda afaba script leitabagi awaba thingnai haina afawa filmmaker kharasu phongdorakpa koina hawjiki social media se chakhalabnina aikoina masigi wafam ase pajaba matamda thengnajai Malengi oina apakong ngang khayama consiluba natragasu aikogi lamdam asigi oina di script writing gi matang masung mafam asi kadai da leiba gi haibasa muktang khangminnaba nainaminaba gi tanja ama lei masi tangai phadabni haiba wafam je thamjaningi apikpa kaithel gi apikpa selena puthokba film na awang ba thaki script writer gi puthokpa ngamnoidaba manglan natte Manipuri film gi puwari da Aram Samenda amasung Maharaj Kumari Binodini Devi ki film script amasung screenplay singdagi puthoragliba film sing miyangna pamnaba oiki masida natana khoi maming panraga su film kayam leikre masing yamna natraga su adubu afaba script writer thorakpadi masi khara tangni masi thiraga di soidana thorakani oja ajitna haibikibaduni akogi technically kitang sonbana film ji Context Phajaraga film ji changbangam jabi matang phawal leiribasini aduna masi punna thiminaba ama tangai phadaba lei haijaningi